Hello mayam ngasidi Sunday-nina Nomaijing numit Nomaijing khudingi akhoi nongdamba sanglenda akhoi mangang luang khuman guru ahumbu thaunijaba asoi angam yaudaba nungai yaifaba afaba oinaba akhoi maitai laining bu akhoi yamna chaukhatnabagidamakta akhoi Nomaijing khudingi akhoi nongdamba sanglenda akhoi mangang luang khuman guru ahumbu akhoi khoiramba chachai aduda aigi isuju pui aduga mangang luang khuman guru khoiramba lakpa isil inau singna akhoi mayang lang sitpirakanu nungai yaifaba afaba akhoi oijage haina nijaba lakpada mayang lang sitpase phatte aduna mayek naiba natragana muka phanek adum akhoi hujik sitpirau achamba phane ama dum sitpiraga la asu yai ko mayang lang yarikhai mayang lang sitpirakanu haijage adu akoina isorda phaba thaunijaba isa isugi isa nungainaba imung manung phanaba tekta kaidanaba akhoi thauniba lakjabada lakpada akhoi mayang lang setpaje phatte aduna hayenggaidi mathangi Nomaijing khudingi lakpada mayang lang setpirakanu haijaraga akhoi makha tabasidi isai ama taminase. Banang ay numitudagi ngaukrabani aigi thamoy asay Rahul nini haifam khanda nangi natauda nungshirure aina oi ninglure nang se ai tagi Nangi mai thonduna aibu ngau handire sumhat pinangi mai thonduna aibu ngau handire gulab man bichin baldugi Rashi lay biminotuna Hey gulab man bichin baldugi Rashi lay biminotuna Henadum aibu Laitafam khandre Nungshirure